इम्फाल ईस्ट डिस्ट्रिक्ट की इरिलबुंग पुलिस स्टेशन कोनबा उरुप नावकलदा थोंग उपाक थोंग अमा तत्पदगे गाड़ी अमा इरु तुरेलदा तासिनख्रे चही तरेत खक्ता ngairiba angang ama yauna mioi ani siningchita hinghore thawdok asi ngasi nimit yungba matung pung 3:30 rom tabada thokibane laibaktiba thawdok aduda hinghoraba mapa macha adude urup naukaldagi md sahet chahi nifunithoi amasung mahaki machanupa md imtihas ahmad chahi tareni thawdok thofamdagi tom tv na fangba pawmagi matung ina md sahet na mahaki maruti suzuki star karda mahaki machanupa md imtihas ahmad po private tuition tamnaba thinba chatpada thawdok asi thokibani thong adu talakpadagi gari aduga loinana mapa macha animak turelda tasinki laibak phabadagi ising manungda gari adugi thong hangdoktuna md sahidna mahaki machanupa bu kanba ngamhobani haire makoi anina tongduna lakpa star car adudi haujiksu iril turelgi ising manungda leiri adubu turelgi imai wangba amadi irai kanmana maram oiraga car adu haujik phawbagi oina thiba khangdana leiri gasi khangautina tatkraba thong adu kairau assembly constituency gi manung chana leiriba arapti amadi urup naukal khul ani phaunanaba iril turel mathakta sabane thong ase khul ani asigi yamna maruiba thong amasu oiribane matam kharagi mamangda thong asigi upa khara tekhibadagi bibam chadana leiribane adubu thong ase laikai gi miyamna sel khaijina duna samjilaga sijina duna lakibani haina so pausina makhatari